mayam bukhrumjare ngasigi topic ase lakliba Enga ani Suba 2026 ki Enga anirak Suba gi oina Nongma Paanba sinumit asida koigi miuiba amo oina koigi nature sidagi mahousa sidagi kari kanaba lahoba yabage habdu mayamda kitang share tawsage calendar da 15 June tharamgani ado 15 June se Monday sorry 16 June thani adubu 16 June se koigi Tuesday da Nongmaga Niniga pale na 1 ga 2 ga thabande ibiram gani mayam se thengna bada calendar da ado 1 se 1 ga 2 ga ibda yangan na 1 je loithoki bagi ma timing du loithoki bagi 1 ga 2 ga irini ado 2 sine yangan na loiba haitare ande ngan hoba haise kinone yangan loiba amde hoba haise koigi numithol pagi timing sida leramiba thabando madune ba akhina calendar de irise magi pungphum lawgi koi calendar de irise ado kogi numithol ise hoji ki ko June jigi oina 16 June jigi oina numithopagi timing se imphal da kogi mafam hongi moini state ki oina kogi minute khara adum khenar gani koi India gi oina ko haduna Assam da numithopu Kolkata da thoppaga Bombay da thoppaga numit pungsing se khara khenar gani koi sidena Manipur imphal haitare ko imphal di ubu matam jin numit tholok matam sida koi ki ngan ba natte ko masise numit tholok pa habani ubu do ado pung mari ga minute kun ga taruk natra kun tret swai sida numit thok ju u gani ba adu gi damaktani koina yangan pung mari ga minute kun taruk numit thokuni na koi ki Nongma Paanba gi pungpham jisu koi ki date 16 sida yangan na loisan ba haitare pung mari ga minute kun try sida loisan le adu matung da gi nini Paanba se changram ne adu gi mamang da 15 June se si Nongma Paanba se pung kya de gi hoge ha matam sida koi ayuk ki atare ko ningthaukaw numit 15 June se koi gi thasi koi gi 30 kunthani Paanba di ini adu kuntha ga adi Nongma Paanba gi idrimaram jina koi gi hek numit tholopagi timing sida koi gi nom akogi thasi gi timing se ta dabagi koi gi iba ya dabagi idrine adu thasi gi timing se koi gi numit tholokobo akoi Nongma Paanba gi haitare na Nongma Paanba gi pungsing se koi gi numit tholok timing da leiram dabagi ne ba adu 30 ni pa kunthani Paanba di leiba pung ni pa ga min kulum doi sida nini Paanba haibagi ate Nongma Paanba gi pungphum se sida ki changa doini pung ni pa ga min kulum doi dagi Monday gi ade pung ni pa ga min kulum doi gi mamang se namuk thasi gi timing se tare ne adana digi akoi Nongma Paanba Enga gi Nongma Paanba 2026 ki ko Enga gi ani Suba haita si 15 June gi pung nipan ga ayuk kini ko pung nipan ga minit kun ga humdoi kun mari sang padagina tarik 30 June gi ko ningthau Tuesday numit leiba pokpon numit ayuk ki pung mari ga minit kuntha phau bose hai numit hek tholok tangai si phau bose ko gi Nongma Paanba gi pungpham oire haire ni adu pung mari ga minit kuntha ma thoi hek sat khibata gi kuntha helan thok khibata gi nini Paanba habdu changi doine ba aduna Nongma Paanba gi pungpham sida koina kari tawbo yabage haban matam sida masida paliba sigi timing sida palib sim mirgasira haidna thomsa kunga tare ki manungda number 5 sini adu mathangda number 6 supal 5 ka 6 ka je adu 5 na di nam di pale mirgasira hina amajna artra na kuisi number 6 thani buko thomsa ta numbering da adu trama adu taruk manga amdi taruk adu manga taruk sidi yam kuina panre adu manga sidi yam sang pale adu thasi hariba timing se kar mahin tarogal legi ha matam sida koi prithvi sidagi yengba matam sida planet se koi sun ga moon ga gi mogi mari leina ba magi angle dune koino thaban na hairise adna sun jiga moon jiga karamba area da ta ke haiba matam sida koi mithun rasi hariba mafam sida koi 2026 ki Nongma Paanba gi
timing magi condition je Mercury Gemini haidi kui Mithun Rashi sida tare ana Mithun Rashi ki energy ne adagi kui Nongma Paanba gi energy ko ti paliba thomi chak adi numit ka thaga gi mari lainaba siki mayam ji combination pullaga ado Nongma Paanba na ki chatna bida we haitare ko maite gi ko mayam chatna bida le se Nongma Paanba numit se lain thau le maren ani makse punna amatagi amatoina koi lain thau le bunumit haitarane lain thau na full function to bunum se Nongma Paanba ji to function tawena hairi ne ado koi ki thasi duna ani mak le minna bagi timing amatagi amata punjan bagi timing haibane ba adai amma haina thole je Nongma Paanba ji amma fast tune aduna tha tu gi ahan ba haibse koi ki lain thau se mapangan phudokna lei hairi ne function tawga lei ba haitare ano Nongma Paanba da lei kadaba lai se mayam di oi magi langon budi lai budi ama khaktani amana loi sanaba lila ngaktani amana loi no magi tangkak tu olo le jabai bani atubu sidaida ikoina mayam khuram bagi moong se lining thau sida bagi santhong apanbi hetare apanba panbi hetare maru supa supi har suyai sigo oina sigi maming si oina haibiyo santhong apanba ibutho har suyare ipa har suyare ko adega mayam haina bada sumko kuin taabda kitang nungai jadaba ma ka yawi santhong apanba lain thau bo hajo lain thau ipa ibungo ne he tapsan bam yawi ko masi kitang ai taabda kitang haina dabam phanti phaw adu kitang semtok na ba topiyo sum hainagi bani haina ba adu ibungo abi angang da haibani ai inaw kumbada ai kha thaw jing to loi haina bani aduna lining thau ipa ibungo to ipa jo haiba ibungo jo haiba si tawbira no ipa haigra do haige ga hairo no masi kitang semtok piro na maru supa ipa ha su yare ibutho ha su yare ne santhong apanba ipa ha su yare adu hairga nibiyo ko ipsana niningba poto adagi aduga katkadurga potlam sinane gi Mithun Rashi amadi paliba thoim saksi ga mari leinaba pochang je gi mana masing si oi mana masing makhan haitare matam gi thoiba hoji thoiba pothok sara thangna mana masing se sija khoida hairga athen pot haiduine ba athen pot ngamjaba khara aidau to katpiyo sikalaga maira madhu mayarani kogi khoiru na thaning ba thalo adugo mengkruk oina thabiu lainin thau dadi mengkruk oina thabjina pai mengkruk adi ko tiki torga mengkruk chasila thabise kogi chai torga kogi meng dhup ana le se thabi daba yarige aduga masi ki kana baise koina numit chu ki lahor si athen porkara athen potse ayuk kat kya ha pung ni pa mini kulum do gi matung da kat patare nungdin nungdoram kala su ga ya ko nungdoram da kala su yaran kai nungdoram du dia tum Nongma Paanba dai lairam ni na haide pung date 15 gi pung ni pang mini kulum do gi matung da gi oram ni na ade 16 gi de pung mari ga minute kun sa da loirabani na ko gi tum hogla pada dum magi timing do nini chan bai do nini sang bai do oi gre aduna date 15 gi nungdoram sidan kat pasini isoi dre haijin ni kai no de 16 gi ayuk anta sidin nang roi kaisu pung ahing dagi kat pataw ni mamming adi kat pagi moong da lak eba kai no de sida da le minute mari khatane ba khetna bse numit tholok paga adagi gi Nongma Paanba gi pungphom je loirak paga aduna masi mayamda angamba athen pot ngamjaba ido ado athen pot sida suna katchage haragana lainung da panba maram makhan ahum natragna manga ta taret hape ai adagi mathakta panba maram manga natragna ahum natragna taret sumaina isage apamba gi wena katpiyo laisatre ke sukai de makhan aina ngamjaba athen amani kaba katpiba karisu akaiba leite lainung da panba hairagana kogi mangra gumba alu gumba sing lere yengang lere adagi ha lere adagi beetroot kan le je hoigi beetroot chi manung do adagi gajar lainung da panba ko leba hawai si lainung da panba ne adagi sumaina khanbiro mangra su lainung da pale adagi
ꯂꯩꯊꯛꯇ ꯄꯥꯟꯕꯅ ꯍꯋꯥꯏ ꯊꯔꯥꯛ ꯍꯋꯥꯏ ꯃꯨꯕꯤ ꯑꯗꯨꯝ ꯐꯪꯅꯩꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯕꯨ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯗ ꯔꯥꯖꯃꯥꯒꯤ ꯇꯥꯏꯃꯤꯡꯅꯤ ꯑꯗꯒꯤ ꯀꯣꯂꯤ ꯍꯋꯥꯏ ꯑꯗꯩ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤ ꯊꯣꯛꯏꯕ ꯃꯇꯝꯁꯦ ꯑꯗꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠ ꯂꯣꯏ ꯍꯥꯞꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯠꯄꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯔꯤ ꯆꯠꯂꯤꯒ ꯆꯠꯇꯦꯒ ꯇꯧꯕꯗꯣ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯑꯃ ꯂꯣꯏꯅꯕ ꯑꯣꯏꯇꯥꯔꯗꯤ ꯆꯥꯕ ꯌꯥꯏ ꯌꯥꯗꯦ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯤꯡꯉꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗꯤ ꯂꯣꯅ ꯌꯥꯗꯕ ꯅꯦꯆꯔꯒꯤ ꯂꯣꯁꯤꯅ ꯌꯥꯎꯗꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯐꯩ ꯐꯠꯇꯦ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯥꯏꯔꯦꯟ ꯑꯗꯨꯝ ꯀꯠꯂꯤ ꯈꯣꯡꯗ꯭ꯔꯨꯝ ꯀꯠꯂꯤ ꯑꯗꯒꯤ ꯁꯤ ꯑꯗꯨꯝ ꯐꯩ ꯑꯗꯨꯝ ꯀꯥꯟꯅꯕ ꯂꯣꯏ ꯐꯪꯉꯤ ꯁꯤꯒꯤ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯄ ꯑꯗꯨꯝ ꯑꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯕꯤꯅꯨꯀꯣ